Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau Works Mantri Govindas Konthaujamna hairi relief camp sing da sangjafam lauduna leiriba mioi sing masa masa gi mayumda hanjin hanaba amasung makhoi gi awara passing ko khanabagi thabak sing athuba matamda paikhatlagani UN the Permanent Mission of India gi First Secretary oiriba Khitis Tiagina Bharat ki awang nongpok raija sing da Myanmar dagi mitop sing changsilakpa amasung drug amasung human trafficking ga mari lenaba crime sing gi matangda nungnangba phongdokre Pradhan Mantri Narendra Modi na Jammu Kashmir da lupa koti lising ama chamanga sangna paikhatpa tongan ba chawkha thawrangi project kharana sangakhre kharagina jatra hunkhre Lebaki konung Delhi da sabagi sang hengelakpadagi Sabdarjang Hospital da haukiba pung kunmari da mioi 13 leikhidre amasung Tamil Nadu da Husen ba yu thaklubadagi siba migi masing 35 sukhre samaromna laikanari Thasigi tarahumdoi da semkiba Cabinet Subcommittee on Rehabilitation and Resettlement of Internally Displaced Person gi Chairman Oriba Works Mantri Govindas Konthaujamna District Administration Inmates amasung Inmates Camp ki committee ga phaminaduna relief camp ta lariba mioi singi awara pasing gi matang da hakthena na wari sanakhre mifam asi Bisnupur jila gi DC office complex ta pangthokhi mifam aduda Sri Govindas Konthaujamna hai Relief camp sing da sangjafam lauduna leiriba mioi sing masa masa gi mayumda hanjin hanaba amasung makhoi gi awara passing ko khanabagi thabak sing athuba matamda paikhatlagani mangna hai koina haijening sida tai kaimnate security ningthi jana leiraba hongjin gi ba yaba mafam sima amukka hanna akoi SDO singna magi particular oiriba family sing si khando okanda masigi sigi list sama koi same mathau tai karigama yum do mai thadokhiba natraga thugai khiba natraga repairing tawgodoba leiraga sumadu duma sarkarna sinjarana bai koi tawjage masim danga akoi thidok hani koina phangjaro report sidi pujik chana thakna ba ma akoi phangi food supplement yerum gumba lapoi gumba fruits gumba pina na baso koi sarkarna hona jarage masi sema koi map tawjare masima koi DC ga koi tana jare Tungda Govindas Konthaujamna lusingduna District Administration ga loina relief camp sing da satuna hakthengna na yengsinki ngasigi mifam aduda Animal Husbandry gi Mantri Khasim Basum MLA Singh T Robindro amasung T Santi saruk yakhi Numit humni sathagadaba Advanced Materials A Way Forward Towards a Sustainable Future AMSF lisingani kunmari haiba seminar amang asi Nambol gi School of Women's College da haudokre seminar asi New Delhi gi Council of Scientific and Industrial Research CSIR gi makhada college asigi physics department asinduna pangthokpani haudokpagi thoromda wangang laduna college asigi department of physics ki head Dr. A Zoina hai nongmogi migi masing lepalaitana hengalapana ikhoina hingbada darkar laiba makhal kya gi khusukhulai amadi potsai gi tangai fadabasu nongmogi hengalakli asumna hengalakli basang si mayokna nabagi damak anoba makhal gi technology yawba khusukhulai kya puthokpagi tangai fadabala lai Seminar haudokpagi thoramaduda tongan ba college amadi university singdagi delegate yangkhaina saruk yakhi Narcotics Control Bureau NCB Zonal Unit Imphal sinduna Drug Abuse and Illicit Trafficking haiba hiramda nongmagi oiba mahiroi sing babab tahanbagi thoram ama maitramda laiba Unaco School gi multipurpose hall da pangthokre punna mahiroi chamri romna saruk yakhiba thoramaduda NCB gi Public Relations Officer S Susindro Sharma amadi Intelligence Officer K Herojena Drug Saba Lalunba amadi masina khunai da pirakpa saithengi matangda wangangkhi Thawbal Jila gi Khangabok Part 2 Mayalikai da Jila Sigi Deputy Commissioner Ahanthem Subhasna miyamgi matenga loinana saba yum ama loisinduna khusinabagi thoroma mangasi pangthokre District Administration Thawbal na mapung oiba thaudang lauduna saba yum adu khusinabagi thoromaduda DC Ahanthem Subhasna hai social media da Khangabok Part 2 Mayalikai da masin mokpa ani khak phibam sadaba yum amada yamna wana lairi haiba thengnakhi masigi matungda makhoi ani gi damak yum ama sarasi haina tongan ba CSO amadi lanai miyo kya gi matenga loina na yum asi sakhibani yamna pungning nungsiba pakhan macha amada tawraga machin manau si amwana basic amenities ilai ram da bai tare kudakta makhoi gi darkar taba basic amenities koi mopi dana koi sort of jaga yum amasu sana bona sena magi manau pajna tawraga moi foundation kitang de horam me
PMAY scheme da su makoi ji yahodaba hana ngamjaba mateng mokjaraga ngasi si yum changbani makha tana district administration site jo koi nai janing baje scheme mayam sida ta da loina kona ba ngamdraga su district administration amasung praja singa loina na khusam naraga chatmin naraga di sigumba problem mayam ama se solve to ngangani ana thaje duna district administration na local lai sigumba gi khongthang sing sida makha tana su mateng pangbiu CM gi Help for All scheme ngasi Saumbungda leba Primary Health Center gi oina hodokre ngasi gi thoramadu da saruk yaraduna Imphal Zilla gi Chief Medical Officer Dr. L Indira Devi na hai CM gi Help for All gi makhada yum chatuna tongan ba laina makhal tara laibra haina screening tawgani khul sani kunthra mathoi gi sahi tara nipan gi mathakta leba miyoi sing scheme asina konsilli makhata na Saumbung PHC gi makhada leba khul taruk ki yum da chatuna ana layeng amadi hidak langthak piba hauragani Paugi marakthana tenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba pawse akasbani Imphal dagini United Nations the Permanent Mission of India gi First Secretary oiriba Khitis Tiagina Bharat ki awang nungpo raja singda yumthangna balebak Myanmar dagi mitop sing sangsilakpa amasung masiga loina na sathariba drug amasung human trafficking ga mari lenaba crime singi matangda akanba mityang sangladuna nungaitaba phongdokre Human Rights Council gi yangkhai taruk suba mifam gi saruk ama oina Geneva da pangthokiba Human Rights Situation in Myanmar haiba session da Sri Khitis Tiagina hai Bharat ki maikaidagi haujiki oina leibak ani gi marakta oiriba phibam amadi sayenaba asi wari sanaduna yanaba puraknaba wafam sing phongdokhiba leire oiriba phibam sing asida nungaitaba phongdokladuna leiriba sayenaba asi loisinduna santi puraknaba hona si haiki Sri Tiagina hai Bharat na Myanmar da maratappa santi leiba amasung chawkhatpa lamdam ama oinaba khanaba midyang sangduna lakli masigi saruk ama oina tengbang piba miyam gi kanagadaba project sing amasung semgat sagatpagi thabakta mateng pangduna lakli haina sumhangna makha takhi Sangai Imphal pulai pokpa sabal lekai da thoksom arun kauba miyoi ama singna ningai oiba maongda siraga leramba thokdoka mari lena nanga sinungthel khangabok New Market ta lekai gi mera paibi ima ibelsna wakat mi phampham khre wakat mi phamduda thawdo sida senharba miyoi sing sarkar na thuba matamda puthokpiduna matik saba serak pibinaba taksilli Haukiba numit kharani asida jiribamda oirakliba tangdu leitadaba phibam amadi masina maram oiraga safagadaba mafamda sangjafam lawduna leiriba miyoi sing hakthengna unaraga wari sanaba amasung mateng pangnabagi Federation of Civil Society Organization Folks Manipuri Women's Federation amasung Paumi ani yawba miyoi tarukna saba kangbu ama jiribamgi damak ngasi Imphal thadokre Kairang mamang lekai da leiba YUC Club ki sanglen dang asi lem na layang bagi kem ama pangthokre kem asi Jenims Relief Committee Joint Action Coordinating Committee Medical Officer Imphal East amasung Organization for Social Economic Development Ngangbam lekai na punna sinduna pangthokhibani Pradhan Mantri Bandhan Yojana gi matangda Tengnokpal Jilla gi oina District Level Advocacy cum Training Program amang asi jilla asigi Khangsim Village da leiba K Kosang Memorial Hall da pangthokre Thoramasi Tribal Cooperative Marketing Development Federation of India Tribal Affairs Mantraloy amasung Rajya gi Forest Vibhag ki makhada Tengnokpal Forest Division gi Deputy Conservator of Forest na sinduna pangthokpani Thoramadu da saruk yaraduna Tengnokpal gi Deputy Conservator of Forest Mahmuda Begum na hai Pradhan Mantri Bandhan Yojana asigi makhada umangdagi phangba heira amadi atai saba yaba polam sing asi ningthina miyamna pamnagadaba maongda semduna puthoklaga kaithelda yonduna sendong yamna phangnaba honaba aduni masigi damak self help group singda umangda phangba heira singli duna thamba amasung masibu miyamna pamnagadaba maongda sem sanabagi matangda training pibaga loinana darkar leiba khusuklai singsu mateng pangani hairi Rajya Sarkar na English ngani taret ki June 3 ta thokiba order amagi matung ina Die in Harness scheme nauna sana hankibaga loinana mari lenaba singna darkhas pisilaknaba khankhiba aduda pisin haudaba sing nauna muk pisilaknaba Rajya gi General Administration Department ki serol amana khanghalli
दरखास्त पिसिलकपगी मतम ममांग थागी कुलुमदोइदगी पारगा था अनिगी मनुंगदा पिसिलकदबनी हाइरी सिंगजमई कांखुना सिंधुना चथरिबा अहानबा कक्सिंग ताबम कुंजबी शर्मा मेमोरियल लीग कम नॉकआउट केंद्र वाइज कांग टूर्नामेंट की ngasiगी मैचता सानबगी अपिबा मतम अमसुंग टाई ब्रेकता ड्रॉ ताबदगी टॉस तौबदा खुंद्राकपमना सिंगजमई बीबु थोइख्रे आकाशवाणी इम्फालदगी पाउताबिरी प्रधानमंत्री नरेंद्र मोदी नुमित निनिगी खोंगचता ngasi जम्मू कश्मीर थोंख्रे मफम अदुदा श्री मोदी ना लुपा कोटी 5,500 चंगना पाइखटपा तोंगान तोंगान बा चौखट थौरांगी प्रोजेक्ट मरिफुमरी खरना संगाख्रे खरगिना जात्रा हुनखी माकी खोंगचत असिदा ngasi श्रीनगर दा पांगथोकपा एम्पावरिंग यूथ ट्रांसफॉर्मिंग JNK हाइबा थौरमदा सरुक याखी श्री मोदी ना सरकार की विभाग सिंह दा थबक खलबा मियोय 2,000 रोमदा अपॉइंटमेंट लेटर खुसिनगनी मांगना लुपा कोटी 5,500 की सेंफम ओइगदबा competitiveness improvement in agriculture and allied sector हाइबा प्रोजेक्ट अमसु हौदोकनी मथंगी नुमिता श्रीनगर दा पांगथोकदौबा 10 सुबा इंटरनेशनल योगा डे कुमैदा सरुक यागनी लेबाकी कोनुंग दिल्ली दा साबगी सांग हेंगलकपसिना का हेना साबदगी ओरकपा लैनाना मरम ओइरगा दिल्ली की सफदरजंग हॉस्पिटल दा हौखिबा पुंग 13 दा मियोय 39 लेखिद्रे पनबा याय ngarangsu RML हॉस्पिटल दगी साबना मरम ओइरगा मियोय 9 लेखिदबगी रिपोर्ट लेख्रबनी हिरमसिगी मतंगदा हक्सेल मंत्रालय की माइकैदगी हेल्थ डिपार्टमेंट सिंगदा सिगुंबा केसिंग लाकपा मतमदा हॉस्पिटल सिंगना अहेनबा सेक्शन थोरांग लौखनबा खंगहनख्रे अमरोमदा दिल्ली दा साबगी सांग हेंगलकपगी अवाबा मायोकनरी ngaiserag asida miyamna hojik ising phangdabagi awaba su mayoknari mafam ayamba da ising phangdabana maram oiraga miyamna ising tanki gari singdagi nomagi darkar leba ising launaba honari ising phangdabagi awaba mayoknari ba mafam singi manungda Sangam Bihar Mehrauli Basant Bihar Bikaspuri Uttamnagar asina chingba mafam sing yauri isingi awaba mayoknari ba asi Jamuna Turel da isingi mai hanthakiba amasung maru oiba water treatment plant sing da technical problem kaya laibana oigani hairi Tamil Nadu da Husen ba yuthaklovadagi siba migi masing 35 sukhre miyoi chamaromna Kalapuri sigi hospital sing da laikanari Thaudog adu thokpaga जिला अदुगी डिस्ट्रिक्ट कलेक्टर ट्रांसफर सख्रे अमसुंग DSP यावना ऑफिशियल कया अमना सस्पेंड तौखी थौदोग असिगा मरी लेनना राज्य अदुगी मुख्यमंत्री ना लेखिद्रब सिंगी इमुंग मनुंगदा लुपा लाख 10 की सेनफम अमसुंग तोंगान तोंगान बा हॉस्पिटल सिंगदा लाइकनरिबा मियोय सिंगी ओइना लुपा 5,000 खेती पुरन पिरगनी हाइना लाउथोख्रे हु सेनबा यु अदुबु योनखिबा मियोय अदुसु फागत की अमसुंग मंगोंदगी यु लिटर 2 हेनबसु फागतुना मखा ताबा टेस्ट तौनबा लौखतख्रे पाउमी सिंग उनबदा तमिलनाडु की हक्सेल मंत्री M सुब्रमण्यम नहाई यु अदुदा मिथानोल की सांग का हेना यावरंबा मरमना थगलबा मतमदा मियोय सिंग अदु लेखिदबनी थौदोसिदा सेनबा खुदिमकी मथक्ता सरकारना अकनबा थबक लौखलगनी हाइना मंत्रीना मखाताना फोंदोखी राष्ट्रपति द्रौपदी मुर्मू ngasi न्यू दिल्ली दा लेबा पंडित दीनदयाल उपाध्याय नेशनल इंस्टीट्यूट फॉर पर्सन्स विथ फिजिकल डिसेबिलिटीज दा सटख्रे माकी खोगसत अदुदा राष्ट्रपतिना दिव्यांग अंगांग सिंग वारी सानखी लोइनाना मखोइन उत्पा कला संस्कृति की थौरम सिंग येंखी श्रीमती मुर्मूना मफम अदुदा लेबा प्रोस्थेसिस अमसुंग ऑर्थोसिस सेंटर सिंग दा सतुना अनाबा सिंगसु उनखी थौरम अदुदा वांगांगबदा राष्ट्रपति नहाई लेबाग अमगी चौखटपगी थाक असि लेबा अदुगी मियामना दिव्यांगजन सिंगी दमक होनरिबा थबक थौरम सिंग येंगलग लेपंगमी राष्ट्रपतिना इंस्टीट्यूट अदुगा मरी लेनना दिव्यांगजन सिंगी सेलथुंगी फिबम फगरहनबा होनरिबा मिपुं खुदिंगमकपु थागतपा फोंदोखी अरोइबदा मरोइबा पाव अमुहन्ना वर्क्स मंत्री गोविंदास कोंथौजमना हाइरी रिलीफ कैंपसिंग दा संगजफम लौदुना लेरिबा मियोइसिंग मसा मसागी मयुमदा हंजिनहनबा अमसुंग मखोइगी अवारा पासिंग कोखनबगी थबकसिंग अथुबा मतमदा पाइखलगनी UN दा परमानेंट मिशन ऑफ इंडिया की फर्स्ट सेक्रेटरी ओइरिबा खितिस तियागीना भारत की अवांग नोंगपो राज्यसिंग दा म्यांमार दगी मितोपसिंग चंगसिलकपा अमसुंग ड्रग अमसुंग ह्यूमन ट्रैफिकिंग गा मरी लेनबा क्राइम सिंगी मतंगदा नुंगनांगबा फोंदोख्रे प्रधानमंत्री नरेंद्र मोदी ना जम्मू कश्मीर दा लुपा कोटी 5,500 चंगना पाइखटपा तोंगान तोंगान बा चौखट थौरांगी प्रोजेक्ट खरना संगाख्रे खरगिना जात्रा हुनख्रे लेबाकी कोनुंग दिल्ली दा साबगी सांग हेंगलकपदगी सफदरजंग हॉस्पिटल दा हौखिबा पुंग 13 दा मियोय 39 लेखिद्रे अमसुंग तमिलनाडु दा हुसेन बा युथकलोबदगी सिबा मिगी मसिंग 35 सुख्रे सामरोमना लाइकनरी पाउलोइजरे।